Ngasi fongkiba tongan-tonganba pausesingdagi maruoiba pausinggi update pizari ahanbada maruoiba pau Kangpokpidagi CM hankarba matung Kuki masel yummai thanakre NH hangdokpa kotu KHRC amasung KYO na yaningdaba fongdorakre separate administration gi matangda yasinaba lairoi haina Kuki Inpi Manipur kimna fongdorakre NSNIM ga ZUF ga khut thongnabada Asok Apan Yaokhre su chana hanganu haiba kholaugi marakta semdoklaba su agreement khudek pinakre Manipur kaihandana political dialogue taunaba yaure India sinba thungna chathagadaba Har Ghar Tiranga Manipur da su Chief Minister na haudokre Kangpokpi khongchata National Highway thingningbagi apamba ama phawba leihaude haina yumnam khemchana fongdorakre JFD na census boycott taure ngasidagi ahing nungthil naidana sit-in protest tauragani haina Jitendra na fongdorakre haujik pau sandong na pizari Kangpokpidagi CM hankarba matung Kuki masel yummai thanakre NH hangdokpa kotu KHRC amasung KYO na yaningdaba fongdorakre Haujik lairiba Kangluki ungkhanaba asigi manungchanna nahan Chief Minister Yumnam Khemchana Kangpokpi District Headquarter da khongchat pangthokpaga loinana National Highway to Imphal Dimapur lambi hangdokle haina lauthokkiba adu kotu KHRC KYO amasung UKNN na akan mamongda yaningdaba fongdokre loinana Chief Minister na Kangpokpi District tagi hankraba matung Kangpokpi Ward number 8 ta Kuki masel yummai thanakre social media da thagalakiba warol amagi matung innade Kuki masel yummai thanakiba do Chief Minister Yumnam Khemchan okpada saruk yai haibagi matangda ungkhatnabadagi thokkibani haire adubu thaudo asigi matangda press na police natraga mari leinaba officials singdage chapchaba confirmation di fangba ngamdre amaromda Kuki Human Rights Council KHRC gi maikidage Chief Minister Yumnam Khemchana Kangpokpi District ta khongchat pangthokkiba adu yamna kanna yaningdaba fongdorakle Chief Minister gi khongchat adu haujik fawba irang asina maram oiraga warosin purakpa ngamdana miyoi kaya mayum makai thadoktuna lanjen aduna leiriba hanagumna khunda laitaba ngamdriba amasung thokiba thaudoksinga sigi justice fangdrabaso district aduda mahausagi phibam hanjilakle haina aranba narrative ama sagalangnaba honabane haukiba sahi English singani kulhumdoigi May 3 thoklakkiba irang asina maram oiraga Kuki amasung mitei sing haudik tonga na leiri state government ki maikidagi IDP singi issue aste kokhanba ngamdri amasung wathok laina nakalanigi marakta political dialogue chathaba leitre Chief Minister Yumnam Khemchana Kangpokpi District ta lakiba duda Kuki ki legislature singna harauta yamna okpagi thoramda sarugya kiba dubu yamna kanna yaningdaba fongdokladuna lanai political representatives sing aduna community asigi apunbagi fidep oiba yaroi separate administration khaktana lamdam asida matam subagi oina shanti purakpa ngamgane maram aduna hiram asida India laingakna mideng changduna tabak paikhanaba su taksilli hairi kotugi maikidagi su thawong asi yamna kanna yaningdaba fongdokladuna National Highway Free Movement tauba yare haina fongdokkiba du kotuga hana tanaramba taude thawong adu yaba ngamloi haina social media da thagalakiba warol amada hairi NSNIM ga ZUF ga khut thoknabada Asok Apan Yaokhre ngarang ayuk Tamenglong District ki Tausem Subdivision gi manungchana leiba Rengke Kyuluang da NSNIM amade Jaliangrong United Front ZUF anigi marakta khutthoknaba thaudok amada Asok Apan Yaokhre haina press na fangba paugi matung ina haire hairiba thaudok aduda NSNIM gi kedarni haiba miyoi ama Asok Apan nangle haibagi pauglei makhataba atopa Asok Apan amadi asi anagi paudi phangbang leitre thaudok adugi pau tabada Tamenglong District Police ki team amana mafam aduda sangchinduna thaudok adu thokliba adugi matangda thiba humbagi thabak chathakre hairi hairiba thiba humbagi thabak aduda thaudok aduga mari leinaba amata phangbadi ngamdri hairi Nongmei Kapnabagi thaudok asi NSNIM amade ZUF ki marakta yamna toina mamang thaktasu thokpa leikhre asi ana kayasu yawba leikhre ngarangi thaudok adu matau karamna thoklibano haibage chapchaba paudi phangba ngamdri hairi
separate administration gi matangda yasinaba yaroi haina kimna phongdorakre. Chief Minister Yumnam Khemchana Kangpokpi District lakiba khongchat aduda Kuki Inpi Manipur Kim saruk yakiba leite CM gi khongchatagi adumak lapthokna laike. Kuki Inpi Manipur na matam chupada Kuki miyam gi apambadagi nathaiba leite haina phongdorakre. Kuki Inpi Manipur na thadorakpa cherol amada Chief Minister na nahan Kangpokpi District lakiba khongchat adu Kangla District Level Civil Society Organization kharana invite tawbadagi lakibane. Adubu Chief Minister na Kangpokpida laknabagidamag Kimna Barton tawkiba laknaba CSO amatada ayaba pikhibasu leite hairi. District level CSO singna Kim amadi Kuki miyamgi mahusinba yaroi Kimasi Kuki singi apex body amane maramasna Chief Minister laknaba thorang tawkiba adu Kimna yaba ngamloi yaningde separate administration ama laiba haiba wafam asida Kimna kaidawnungda mawong amatada yasinaba lairoi hainasu phongdorakli. Kuki miyamna matam pumbada clear vigilant amade united oina matam pumbada lainabaso apex body asina taksiladuna Kuki miyamgi political gi oiba apamba asibo isolate engagement natraga unilateral action amatana namthaba yaroi haiba wafamso Kuki Inpi Manipurna thamlakli. Su chana hanganu haiba kolaugi marakta semdoklaba su agreement khudek pinakre Manipur kaihandana political dialogue taunaba yaure. Ministry of Home Affairs Manipur lengak amasung Kuki Zo insurgent group singna nahan semdoklaba suspension of operations su agreement khudek pinakre. New Delhi da khudek pinakiba agreement aduda Manipur gi territorial integrity kaihandana thambaga loinana Indian Constitution gi framework makhada political dialogue tawbagi wafam yauri haina official singna phongdorakre. Nakalahungi oiba tripartite meeting da central government state lengak amasung maruoiba Kuki Zo insurgent group ane Kuki National Organization KNO amasung United People Front UPF ki mihusing saruk yake nauna sendoklaba agreement ki ground rules sing khudaktagi chanaba hauhankibaga loinana agreement asi sahi ama chanagani haide maikai ahungi marakta nauna yanakibagi matung ina sensitive oiba mafamdagi designated camp taret hongdokhankragani camp asing hantanbagi wafamsu semdoklaba agreement ta yauri. Hongdo hongjing tawbada khudong chanabagidamag gather singna paiba khulai pumnamak manak nakpa Central Reserve Police Force natraga Border Security Force ki camp singda thamjillagani. Official report amagi matung ina hauji KNO amasung UPF ki designated camp 13 rom leiri camp ayamba Churchandpur amasung Kangpokpida lei chaurangna khulai paiba gather listing aniga chani rom hairiba camp sing aduda lei haire. Khwaidagi ihan hana kumja Englishing aniga nipanda KNO amasung UPF ki makhada leiba Kuki insurgent group kunga manga gad nakal ahungi oiba su agreement khudek pinakibane matamatanggi matung ina agreement adugi chanabagi matam sangdoktuna lake nauna semdoklaba agreement ta yauriba maru oiba wafam singde gather singi marakta yauba mapan leibaki miyoi sing masak khangdoklaga halankhiba Manipur gi apunba saktam kaihandana thamba Constitution gi makhada wari sanaduna waroisin purakpa National Highway 2 hangdokpana singba yauri. JFD na census boycott tawkhre ngasidagi ahing nungthil naidana sit-in protest hauragani haina Jitendra na phongdorakre. Manipur da NRC update tawdriba phawba census boycott tawre haina Campaign for Just and Fair Delimitation JFD na lauthokre. Miyangi apamba matung ina NRC update tawraba matungda mikok thibagi thabak paikhatpiyu haina demand asigi matangda laingangna chapchaba wafam thamlaktaba maramna boycott tawbagi khongdang changchinbani haina JFD gi convener Jitendra Ningombana phongdorakre. Imphal Eastki Wangkai Thangjam Leikaida JFD gi office ta pangthokhiba boycott ki khongjang lauthokladuna Jitendra Ningombana hai Manipur da haudi oiriba charangnaba phibam amade mitop kaya lona changsilakpagi achoba saitheng phanglingai cherakta census yeithokpinaba JFD na miyamga loinana khongjang kaya changsinduna lakle hiram asigi matangda lengaki oiba mayek sengba phirep khanghanbinaba haijabada
ꯊꯧꯁꯥꯕꯤꯔꯛꯇꯕꯗꯒꯤ August 6 ꯐꯥꯎꯕ ꯃꯇꯝ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯥꯎꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯦꯃꯤꯅꯥꯔ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯒꯤ JFDꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕ ꯁꯦꯃꯤꯅꯥꯔ ꯑꯗꯨꯗ ꯑꯈꯪ-ꯑꯍꯩ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯇꯧꯒꯗꯕ ꯃꯑꯣꯡ ꯋꯥꯠꯂꯤꯉꯩ August 13 ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯋꯥꯜ ꯀ꯭ꯂꯕꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯒꯗꯕ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯃꯅꯤꯄꯨꯔꯗꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯈꯣꯡꯆꯠꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯏꯝꯐꯥꯜ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯁꯤꯜꯂꯒ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯤꯡꯖꯃꯩ ꯃꯟꯗꯜꯗ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯣꯡꯗꯒꯤ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯉꯔꯥꯡꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯧꯗꯣꯛꯈꯤꯕ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯊꯧꯔꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯂꯣꯏꯅꯕꯤ ꯖꯣꯏꯕꯂꯥ ꯌꯨꯝꯅꯥꯝ, ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯗꯥꯛꯇꯔ ꯑꯖꯤꯠ ꯒꯣꯞꯆꯥꯗꯦ, ꯖꯦ.ꯄꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯙꯤꯀꯥꯔꯤꯃꯌꯨꯝ ꯁꯔꯗꯥ, ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯍꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝ, ꯀꯦ.ꯍꯩꯆ. ꯖꯣꯏꯀꯤꯁꯟ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 1993-94ꯗ ꯃꯅꯤꯄꯨꯔꯅ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯃꯁꯥꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯀꯔ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯄꯥꯏꯇꯦ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯆꯤꯡꯕꯅꯤ꯫ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯩꯇꯩꯅ ꯃꯩꯇꯩ ꯈꯛꯀꯤ, ꯅꯥꯒꯥꯅ ꯅꯥꯒꯥ ꯈꯛꯀꯤ ꯑꯃꯁꯨꯡ ꯀꯨꯀꯤꯅ ꯀꯨꯀꯤ ꯈꯛꯇꯒꯤ ꯋꯥꯈꯜ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯇꯩꯁꯤꯡꯅ ꯑꯌꯥꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯂꯨꯕ ꯈꯣꯡꯆꯠꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯍꯧꯗꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯔ ꯈꯛꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯥꯝꯒ ꯂꯣꯟꯅꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯔꯨꯕꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡ 2 ꯍꯥꯠꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯩ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯤꯌꯥꯝꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯑꯃꯁꯨꯡ ꯕꯤꯛꯁꯤꯠ ꯃꯅꯤꯄꯨꯔꯒꯤ ꯄꯥꯟꯗꯝ ꯐꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫